ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯐ ꯃꯤꯛꯁ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯑꯣꯗꯤꯑꯣ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯗꯤꯑꯣ ꯑꯁꯤꯗꯤ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜꯒꯤ ꯑꯣꯏꯅ ꯇꯧꯔꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯅꯔꯤ꯫ ꯃꯁꯤ ꯆꯧꯕꯟꯒꯤ ꯃꯇꯝꯒ ꯍꯥꯏꯕꯗꯨꯅꯤ, ꯊꯤꯡꯕ ꯉꯝꯃꯣꯏꯗꯕ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯌꯨꯝ ꯗꯣꯂꯥꯟ ꯁꯥꯕ, ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯑꯣꯏꯌꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ, ꯃꯁꯤꯗ ꯀꯣꯟꯅꯗꯗꯅ ꯃꯥ ꯃꯁꯥꯃꯛꯁꯨ ꯌꯨꯝ ꯁꯥꯕ, ꯆꯦꯛ ꯆꯟꯕ ꯌꯥꯎꯕ ꯆꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯃꯁꯤꯗ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯅ ꯉꯥꯡꯕ ꯆꯩꯕ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯄꯦꯟꯗꯕꯅꯤ ꯈꯟꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯊꯦꯡꯅꯕ ꯑꯋꯥꯕꯁꯨ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤꯅꯕꯗ ꯍꯥꯖꯦꯔꯥ ꯁꯨꯕ ꯅꯨꯄꯥꯁꯤꯡꯒꯤ ꯋꯥꯀꯠ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯑꯋꯥꯕꯕꯨ ꯅꯨꯄꯤ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ? ꯐꯅ ꯋꯥꯔꯕꯁꯨ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯉꯁꯤꯒ ꯊꯥꯔꯒ ꯍꯞꯇꯥ ꯑꯃ ꯐꯥꯕꯒꯤ ꯍꯥꯖꯤꯔꯥꯒꯤ ꯄꯩꯁꯥꯅ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯒ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯃꯔꯤ ꯀꯌꯥꯅ ꯁꯦꯝꯕ ꯁꯃꯨꯗ꯭ꯔ ꯀꯌꯥꯅꯤ ꯂꯥꯜꯂꯛꯂꯤꯕ꯫ ꯃꯤꯉꯣꯟꯗꯒꯤ ꯒꯥꯔꯤ ꯋꯥꯏꯅꯕ ꯏꯃꯥꯟꯅꯕ ꯀꯌꯥꯒꯤ ꯊꯣꯡꯒꯥꯟꯗꯅꯤ ꯂꯦꯞꯂꯨꯕ꯫ ꯅꯪꯒꯤ ꯃꯃꯥꯡꯗ ꯐꯖꯔꯗꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯀꯌꯥ ꯋꯥꯏꯗꯨꯅ ꯁꯦꯠꯂꯛꯈꯤꯕ꯫ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯅꯪꯒꯤ ꯒꯤꯐ ꯂꯩꯅꯕ ꯇꯨꯡꯁꯤꯟꯖꯈꯤꯕ ꯄꯩꯁꯥ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯣ? ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ? ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯅꯈꯣꯏꯗꯤ ꯒꯥꯔꯤ ꯄꯨꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯣꯏꯗꯤ ꯒꯤꯐ ꯄꯤꯕꯗ ꯑꯊꯤꯡꯕ ꯂꯩꯕ꯭ꯔꯣ? ꯒꯥꯔꯗꯦꯟ ꯐꯖꯕ ꯑꯃ ꯂꯩꯔꯦ, ꯉꯁꯤ ꯆꯠꯂꯨꯁꯤ, ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯒꯥꯔꯗꯦꯟꯗ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯏꯒꯦ? ꯅꯨꯄꯥꯗꯨꯅ ꯍꯥꯖꯤꯔꯥ ꯁꯨꯔꯤꯉꯩꯗ ꯅꯪꯅ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕꯤꯕꯗ ꯅꯨꯄꯥꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯒꯅꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥꯃꯔꯨꯝ ꯍꯦꯟꯒꯠꯀꯅꯤ? ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯗꯗꯥꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣꯕ? ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯦꯅ ꯑꯩꯁꯨ ꯍꯦꯛꯇ ꯅꯨꯡꯁꯤꯔꯔꯣꯏꯗ꯭ꯔꯕ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯨꯠꯄ ꯅꯥꯏꯗꯕ ꯊꯋꯥꯟꯃꯤꯆꯥꯛꯒꯨꯝꯕꯅꯤ꯫ ꯍꯣꯡꯕ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯔꯤꯕ꯫ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯦ, ꯍꯥꯞꯄꯛꯑꯣ꯫ ꯃꯃꯥ ꯂꯥꯛꯑꯦ, ꯐꯣꯟ ꯊꯝꯃꯒꯦ, ꯑꯩ ꯌꯥꯔꯀꯥꯟꯗ ꯇꯧꯔꯛꯀꯦ꯫ ꯐꯣꯟ ꯑꯃꯠꯇ ꯂꯩꯕꯤꯌꯣ, ꯄꯩꯁꯥ ꯋꯥꯠꯂꯒꯅ ꯑꯩ ꯍꯥꯞꯄꯛꯀꯦ꯫ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥꯗꯨꯅ ꯂꯨꯄꯥ 1000 ꯑꯗꯨꯛ ꯋꯥꯠꯂꯦ, ꯍꯥꯞꯄꯛꯑꯣ, ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯀꯗ꯭ꯔꯕ? ꯌꯥꯅꯤꯗ, ꯑꯩ ꯂꯩꯕꯤꯒꯦ ꯍꯥꯏꯔꯅꯤ꯫ ꯊꯥ ꯑꯃꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯄꯩꯁꯥꯗꯨꯅ ꯐꯣꯟ ꯂꯩꯔꯅꯤ꯫ ꯅꯨꯄꯤ ꯃꯣꯏꯗꯤ ꯊꯕꯛꯇꯨ ꯎꯒꯗꯕ ꯅꯠꯇꯦ, ꯐꯣꯟꯗꯨꯇꯅꯦ ꯎꯔꯤꯕ꯫ ꯎꯅꯕ ꯆꯠꯂꯦ, ꯗꯗꯥ ꯂꯧꯕ ꯂꯥꯛꯑꯣ, ꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯃꯣ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯕ? ꯃꯥ ꯃꯁꯥꯅ ꯂꯧꯕ ꯂꯥꯛꯄ ꯍꯩꯇꯕ꯭ꯔꯕ? ꯕꯖꯥꯔꯗ ꯃꯅꯥꯎꯅꯨꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯆꯠꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯗꯨꯁꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏ ꯂꯩꯒꯗ꯭ꯔꯕ? ꯎꯅꯔꯦ, ꯒꯥꯔꯗꯦꯟꯗ, ꯐꯥꯁ ꯐꯨꯗꯇ꯫ ꯅꯨꯄꯥꯅ ꯄꯩꯁꯥ ꯁꯠꯄ ꯑꯗꯨꯝ ꯉꯥꯏ ꯂꯩꯕꯁꯤꯕꯨ ꯅꯨꯄꯤꯁꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯃꯏꯔꯕ? ꯃꯣꯏꯗꯤ ꯒꯥꯔꯗꯦꯟꯗ ꯆꯪꯕꯩ ꯄꯩꯁꯥ, ꯆꯥꯕꯒꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯦꯅ ꯅꯨꯄꯤ ꯀꯥꯡꯂꯨꯞꯅ ꯑꯊꯤꯡꯕ ꯊꯝꯕ꯭ꯔꯕ? ꯅꯠꯇꯦ, ꯆꯍꯤ 100 ꯅꯨꯡꯁꯤꯅꯕ ꯑꯣꯏꯁꯅꯨ, ꯅꯣꯡꯃꯈꯛ ꯅꯨꯡꯁꯤꯅꯕ ꯑꯣꯏꯁꯅꯨ, ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯅꯨꯄꯤꯗꯨꯅ ꯆꯥꯅꯕ ꯄꯩꯁా ꯄꯤꯈ꯭ꯔꯒꯦ ꯑꯩ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯟꯗ ꯀꯌꯥꯒꯤ ꯑꯄꯦꯟꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯀꯅꯤ? ꯃꯁꯤꯗꯤ ꯋꯥꯍꯩꯒꯤ ꯋꯥꯅꯤ꯫ ꯍꯣꯏ, ꯀꯣꯏꯕ ꯆꯠꯄꯗ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯨꯊꯣꯛꯅꯩ꯫ ꯃꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯩꯁా ꯇꯨꯡꯁꯤꯟꯖꯒꯗꯕ ꯄꯨꯝꯅꯃꯛ ꯃꯁꯤꯗ 50% ꯂꯣꯏꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ, ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯌꯨꯝꯗ ꯀꯥꯟꯅꯗ꯭ꯔꯦ, ꯃꯤꯔꯦꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯧꯅ ꯇꯥꯔ ꯐꯥꯎꯕꯗ ꯗꯤꯄ꯭ꯔꯦꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯅꯨꯄꯤꯗꯨꯅ ꯑꯩ ꯄꯩꯁꯥ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯒꯗꯕ ꯑꯄꯦꯟꯕꯗꯨ ꯅꯈꯣꯏꯁꯨ ꯈꯪꯉꯨꯅꯦ꯫ ꯅꯨꯄꯥꯁꯤꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ, ꯊꯥꯎꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯕ, ꯆꯥꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ, ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯒꯤ ꯒꯤꯐ꯫ ꯃꯃꯥꯟꯅꯕꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯗꯗꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯕꯤ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯔꯝꯃꯣꯏꯅꯦ꯫ ꯒꯥꯟꯙꯤ ꯌꯦꯛꯄꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯏꯠꯄ ꯌꯥꯔꯝꯃꯣꯏꯕ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤꯅ ꯊꯦꯡꯗꯅ ꯃꯁꯤꯗꯒꯤꯅꯤꯅꯦ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥꯅ ꯅꯨꯡꯗꯥꯡ ꯌꯨꯅ ꯆꯔꯥ ꯋꯥꯜꯂꯛꯂꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨ ꯊꯛꯄꯅ ꯐꯠꯇ꯭ꯔꯣ? ꯑꯣꯗꯤꯑꯣ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯑꯣꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛ ꯂꯥꯏꯐ ꯃꯤꯛꯁ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯦꯡꯛꯁ ꯑꯣꯜ꯫